Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau hanagi Mukhyamantri Nongthomam Biren Singh na hairi Bangladesh ki Muhammad Yunus amasung haki maraki sarkar na makhoi gi geopolitical gi apamba thungnabagi damak awang nongpok lamdambu makhoi gi lalongi khongmi oina sizinanaba honari Rajya gi Forest Vibhag ki Conservator of Forest RK Amarjit na hairi Rajya sida English ngani kuni thoidagi lisingani kun manga phawbugi manungda lamai sakpa si Tamenglong na khwaidagi hena sangwang na leiri Rajya sigi mafam singda tha sigi tara manga dagi amuktang sizinaraga hundokpa plastic ki polam sing sizinaba thengnaba khongjang changsilagani Kendra Sarkar ki karmachari singi Unified Pension Scheme ngasidagi sanaba haure amasung Gujarat ki Banaskantha jila da Bambula Sapham Factory ama maisaklakpada yamdrabada miyoi tara sire Hanagi Mukhyamantri Nongthomam Biren Singh na hairi Bangladesh ki Muhammad Yunus amasung haki maraki sarkar na makhoi gi geopolitical gi apamba thungnabagi damak awang nongpok lamdambu makhoi gi lalongi khongmi oina sizinanaba honari Bangladesh ki lusingba sina handak phongdokhiba wafamgi matangda social media da thagatpa warol amada Sri Biren na hai asigumba mingonda kaihauba amasung daita khangdaba warol sing asi lusingba ama oibagi thawong natte maki warol asibu khwaidagi kanba maongda ninda tawri haina su Sri Biren na hairi Amaromda Bangladesh ki wafam adubu Assam ki Mukhyamantri Himanta Biswa Sarma na sukana yaningda phongdorakli social media da thaglakpa warol amada mahang hai Bharat ki atai rajya singa awang nongpok rajya singa gi mari hena fagarhanaba rel lambi amasung lambi thongningthina semgatpa tangai phade masigi mathakta chicken neck phawduna awang nongpok lamdam amasung lebak ki atai mafam singa phawnanaba topa lambi semgatpa tangai phade Rajya sida English ngani kuni thoidagi lisingani kun manga phawgi manungda lamai sakpa si Tamenglong na khwaidagi hena sangwang na leiri haina Rajya gi Forest Vibhag ki Conservator of Forest RK Amarjit na hairi mangna makhata na hai Surachandpur amasung Kangpokpi jila na lamai sakpada ani suba amasung ahum suba jila sing oiri masi Dehradun da leiba Forest Survey of India amasung Rajya gi Forest Vibhag ani na pullaba matung satellite na loba data gi matung inani Sri Amarjit na hai Rajya sida nongjugi chang sabsana fanglabasu akaknaba matam khara khaktada ka hena nongsubadagi umang wamang singkangduna leibagi sang asi matam sangna leiba thengnari masina lamai sakpagi sang hengalaknabagi maram oihalli Rajya sida lamai sakpagi thodok sing thoktanaba Forest Vibhag ki maikaidagi paikhatpa yaba thabak thorum sing leppa leitana paikhatli miyamna su lamai sakpagi thodok sing thoktanaba mangjauna na lokhatpa yaba section tharang sing lobiyo haina miyamda appeal tawraduna Sri Amarjit na hai Singda saisina ayambana pamlo toba sida ayambana oi aduga tamda tawri sidana reserve forest manakta leiriba chingkhong chingya sida sangaga churup thakpa gumba kainom torombodagi chak oigalle ayam matamda aduga karium kanda ju chingkhong sida inkhol koiba lobuk leiba mi singsina khol koina bagi mana khomjan jariba hapu mai thadokpa tawbusi nungsit kanna silaktana manakta leiba forest area da sandokhidana pak channa chakpa adumba oigalle Manipur gi 74% forest area se forest department tangna kanbangamde adumaina mai chalak matamdasu mai si sakta na honabi base seisda mateng pangbiu forest fire control room na 24 hours hangdok chere forest headquarter da khwaidagi maru oibadi umangi mai sakpase saktringai da kalhobuduna khwaidagi maru oi Rajyapal Ajay Kumar Bhala ngasi Imphal gi Rajbhavan da pangthokpa Bihar Rajasthan amasung Odisha semkhiba numit ningsing thoromda saruk yakre thoromasi Pradhan Mantri Narendra Modi gi Ek Bharat Shrestha Bharat program gi makhada sinbani Masina Bihar Rajasthan amasung Odisha gi ina khulaba kala sanskriti gi masaksing ningthina utli thoromaduda Central Agricultural University Manipur amasung Indian Institute of Information Technology Manipur gi mahiroi singna Rajya ahum asigi nat ki oba jagoi sekya utki thoromaduda wangangbada Rajyapal na hai Manipur da leiriba Central University sing asida leibak asigi tongan tongan ba Rajya singdagi mahiroi kya lairik tamliba asi yenglaga University sing asina apunbagi saktam sagatpada sobu thodang lauri Rajyapal na mahiroi singda Manipur gi wangmada satpa matamda Rajya sigi fajaraba kala sanskriti gi masak sing miyamda khanghanbada sobu thodang longnaba su phongdokhi Lubanan ba haibasi mipung khudingmaki tangai fadaba thodangni haiba hiramda Swasta Pakwara 2015 ngasidagi Imphal gi Regional Institute of Medical Sciences RIMS ta haukhre thauramasi mipung khudingmakna Lubanan ba Haksang phaba amasung akoibagi phibam kahendana thamnaba Kendra Sarkar gi thorang adubu amuk hana ningsingduna
lam asida amata oina thodang lawminanaba pangthokpani masi ngasidagi hauduna tha asigi 15 phawba sathagani rimski susruta hall da pangthokiba swasta pakhwara 2025 haudokpagi thoromaduda rimski director Professor G Sunil Kumar Sharma Dr. Amadete staff sing sarugyakhi Doordarshan Kendra Imphal gi oina Manipuri classical jagoi gi B grade artist ki audition pangthokadawri masigi damak ngasidagi hauraga tha asigi 10 phawbada darkhas form lawba yagani darkhas pisin bagi aroiba numina tha asigi 15 dani darkhas form asi Prasar Bharati gi website tagi sup fangani pawgi marak thana atenba break ama Ho kadai de no satnari so ahong mo lay ba kari mo phangi hai du zakhong ni pot loi phangi ye ho zakhom da nati imung da changba pot khuding ma smartphone chu phangi ye adu su top brand khudbak loi na phangi ye o adu kadai no ba tabiriba pawase kasmani Imphal dagini Raija sigi mafam singda tha sigi 15 dagi amuktang sizinaraga hundokpa plastic ki polam sing sizinaba thingnaba akanba khongjang changsilagani Manipur Pollution Control Board ki cherol manahai Directorate of Environment and Climate Change Urban Local Body District Panchayat Gram Panchayat amasung Manipur Pollution Control Board ki staff singna punna thorang sigi damak thabak paikhat minagani Plastic Waste Management Rules lisingni tara ki sana kanglon sing thugaiba miyoi singi mathakta kanba thabak lokhatkani hairi Manipur State Power Distribution Company Limited ki miyoi singna raija sigi tongan ba mafam singda ngasi thiba humbada mailana sizinaramba consumer tara tare phagatle loidana consumer tara mathoi gi mai kakthatkre Kendra Sarkar ki karmarasari singi Unified Pension Scheme ngasi dagi sanaba hore Kendra Sarkar na UPS scheme asi National Pension System ki thorang makhada apamba khanba yanaba thorang asi ngasi haudokhibani Handakta Pension Fund Regulatory and Development Authority na UPS asi sana hanabagi sana kanglon sing notify tawkre sana kanglon asi Kendra Sarkar ki karmasari kanglub ahumda sanagani ahanba kanglubta saliba sahi 2025 asigi April 1 phawda thabak tawriba NPS na cover tawba hauzik thabak tawriba Kendra Sarkar ki karmasari singni ani suba kanglubtana Kendra Sarkar ki thabakta nauna changlakpa 2025 gi April 1 da natraga madugi matungda thabakta join tawba karmasari sing yauri ahum suba kangluptana NPS ki saruk ama oiramba sahi asigi March 38 da natraga madugi mamangda thabakti gi potharaba Kendra Sarkar ki karmasari sing yauri makhoi adu matam loiduna pothakhiba natraga voluntary oina thabakta gi pothakhiba oirabasu UPS ta yawba yai thorang asina Kendra Sarkar ki karmasari lakh kulhum doiromda kanaba pigani Pradhanmantri Narendra Modi na New Delhi dangasi Chile gi Rashtrapati Gabriel Boric phone ka wari sanakhre Lusingba ani na Bharat Chile gi marakta disaster management amasung kala sanskriti gi lamda tengbang pinanaba yana se sahi taunakre New Delhi dangasi Lusingba ani na unakhiba duda lebak ani gi tongan ba hiram singi matangda kupna khanakhi tungda Sri Modi na Sri phone pu ikai khumna botuna sakle namasinki serolamada Sri Modi na hai Chile asi Bharat ki maruiba mapang lebak amani Bharat na leba asibu Antarctica da sanaba maruiba leba ama oina lawri Pradhanmantri na hai wari sanaba duda lusingba ani na Comprehensive Economic Partnership Agreement sahi taunanaba thabak paikhanaba mari leinaba singda khanghanki numit mangani gi khongsatta leba asida lagliba Chile gi Rashtrapati ga loinana Mantri Singh Sangsad ki sadasya Laloliti ki Association yawba awangba thaki mihut kangbu ama loina rakli Sri Boric na tha sigi mangada Agra, Mumbai amasung Bengaluru da satkani. Pawgi marak thatna atenba break amamo. Chahi kudingi Bharata miyoi lakh tara mari cancer diagnose tawi. Masisu ayambana thengna khangbani miyoi mapalgi manungda amadi cancer narai nganna khangdo hobana punsi kanba ngami Cancer koknabagi khwaidagi faba pambaidi nganna lona leiba tumor na khudong thiningai oiraktringaida khangdok hobani lanthok chari Phantom Detect Bharat ki ahanba EDIM based multi tumor blood test masina cancer bu layong utlaktringaida khangdok pangami lona leiba tumor sing chahi kaya aikhoi khangdana chawkhalai nganna khangdoksi cancer maithiba pisi ngasigi achamba blood test amana
ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯦꯡꯕꯤꯔꯛꯎ ꯕꯕꯤꯅꯥ ꯗꯥꯏꯒꯅꯣꯁꯇꯤꯛꯁ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯄꯣꯔꯣꯝꯄꯥꯠ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯇꯦꯁꯠ ꯕꯨꯛ ꯇꯧꯅꯕ 6909-365-328ꯇ ꯀꯣꯜ ꯇꯧꯕꯤꯌꯨ꯫ ꯉꯟꯅ ꯈꯪꯗꯣꯛꯇꯨꯅ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯀꯜꯂꯤꯕ ꯄꯦꯟꯇꯝ ꯗꯤꯇꯦꯛ꯫ आकाशवाणी इम्फाल पाउ ताबीरी। गुजरात की बनस्कंथा जिला लेबा बंबुला साफम फैक्टरी अमा मई चागलकपदा यामद्रबदा मियोय 10 सिरे। अहानबगी ओइना फंगबा पाउगी मतुंगिना फैक्टरी अदुदा मई चागलकपदगी बिल्डिंग अदु निंखाइरकपदा मफम अदुदा थबक सुबा सिनमी क्या थोकपा यादना लेखी। पुलिस की पाउना हाई मफम अदुदा फायर फाइटर सिंग चंगसिंदुना मई अदु मुथतले अदुमोइनमक मी कनबा अमसुंग तेंगबांग पिबगी थबक मखा सथरी। थौदोक अदुगी पाउ हेक फंगबगा राज्यगी इंडस्ट्रीज मंत्री बलवान सिंह राजपूत मफम अदुदा चंगसिनख्रे। मांगना हाई थौदोक अदुदा सेनाबसिंगी मथक्ता अकनबा थबक लौखतकनी। अमरोमदा नोंगचुप बेंगोलगी साउथ 24 परगना जिलादा लैबा युम अमदा गैस सिलिंडर अमसुंग पैसिंदुना थंबा बंबुला पोखाइबदा मियोय निपान लैखिद्रे। लैखिद्रबा मियोय पुमनमक इमुंग अमगिनी हाइरी। पुलिसना थौदोक अदुगी मतांगदा केस अमा रजिस्टर तौख्रे। ngarang numidang wairam pokhaiबगी थौदोक अदुदा अंगांग मरी यावना पुना मियोय 3 मफम अदुदा लैखिदबनी। तुंगदा कोलकातागी SSAN हॉस्पिटल दा लाइकनखिबा मियोय मसीखिबनी। तरुक सुबा बिम्स्टेक मिफम यावरुनबा प्रधानमंत्री नरेंद्र मोदी नुमित निनीगी खोंगचत्ता था असिगी अहुमदगी थाईलैंड दा चटकदौरी। मिफम असि थाईलैंड की कोनुंग बैंकॉक ता अप्रैल 4 दगी हौगनी। कुमसी सहीगी बिम्स्टेक मिफम की हिरमना प्रोस्पेरस रिजिलिएंट अमसुंग ओपन बिम्स्टेक हाइबसिनी। मिफम असिना बिम्स्टेक लेबाकसिंगी मरक्ता ngaksel amadi saukha thorangi lamda singnaraklibisin mateng pangnanaba wafam kya marum khanaraba yai। बिम्स्टेक ती यावरिबा लेबाकसिंग दी बांग्लादेश, भूटान, भारत, नेपाल, श्रीलंका अमसुंग थाईलैंड नि। छत्तीसगढ़ की बिलासपुर ममांग थागी कुनमापन कुंथ्रा फाव पांगथोखेबा 15 सुबा मेंस जूनियर मास्टर दिव्यांग बॉडी बिल्डिंग चैंपियनशिप 2025 सरुक यारुबा मणिपुर की साफाबसिंग तरामना ओकपगी थरम अमा ऑल मणिपुर बॉडी बिल्डर्स एसोसिएशन अंबाना सिंधुना इम्फाल की खुमल लंपाकता लेबा अंबागी ऑफिस दा पांगथोखरे। थरम अदुदा एसोसिएशन की माइकाइदगी सानरोइसिंगबु पुंगनिंग थौगतुना खुदोलपोट पीदुना तरामना ओखी। पनबे याबदी चैंपियनशिप असिदा मणिपुरना टीम चैंपियन ओइरखी। अनिरक सुबा कक्चिंग ताबम कुंजबी शर्मा मेमोरियल लीग कम नॉकआउट केंद्र वाइस कांग टूर्नामेंट 2025 के ngasi sanakhiba मैच दा यास्कुल कांगखुटना पुथीबा कांगखुटपो पांजल 15 ताने थोइदे थोइकी हयेंग SSU कांगखुट अमसुंग नंबोल कांगखुट लंबा थेंगनगनी। 13 सुबा मणिपुर स्टेट लीग 2025 के ngasi sanakhiba मैच दा यूनाइटेड ब्रदर्स FC ना नेरोका FC बो पांजल 3 अनि दे थोइख्रे। अतोप मैच अमदना सैनिक स्कूल इम्फाल ऑल बॉयज फुटबॉल क्लब ना फुटबॉल क्लब लमजाऊ पाजल अहमद थोइखी। अनि सुबह खोमराम ओंबी हिजम मेम देवी मेमोरियल T20 मणिपुर वेटरन क्रिकेट टूर्नामेंट 2025 के ngasi सानखिबा मैच दा नप्सा खा इम्फाल ना BKCC बामोन कंपुबु रन 64 थोइखी। अतोप मैच अमदना LCCC लिलोंग चजिंगदा PSC ब्रबपुर संगाई चुथेकबु रन 15 थोइखी। सही कुलुमदोय मखा के नुपा के अहानबा MNCA 1 डे ट्रॉफी 2025 के ngasi sanakhiba मैच दा PTCC पासोइना AKSDO खंगाबुकबु रन 42 दा थोइखी। nganthoi थागतसरी गीतचंद्रा अरोबदा मरोबा पाउ अमुखन्ना हानगी मुख्यमंत्री नोंथोमम बीरेन सिंह ना हाइरी बांग्लादेश की मोहम्मद यूनुस अमसुंग महाकी मरकी सरकारना मखोगी जियोपॉलिटिकल की अपांबा थोंगनबगी दमक अवांग नोंपोक लमदमबु मखोगी लालोंगी खोंगमी ओइना सिजननबो होनरी। राज्य की फॉरेस्ट विभाग की कंजर्वेटर ऑफ फॉरेस्ट RK अमरजीत ना हाइरी राज्य सिदा इंग्लिश 2022 दगी 2025 फाउबगी मनुंगदा लामै साकपासे तमेंगलोंगना ख्वाइदगी हेना चांग वांगना लैरी। राज्य सिगी मफम सिंगदा था सिगी 15 दगी अमुक्तंग सिजनरगा हुंदोकपा प्लास्टिक की पोलम सिंग सिजनबा थेंगनबा खोंजंग चंगसिलगनी। केंद्र सरकार की कर्मचारी सिंह की यूनिफाइड पेंशन स्कीम ngasi चनबा हौरे अमसुंग गुजरात की बनस्कंथा जिला दा बंबुला साफम फैक्टरी अमा मई चागलकपदा यामदरबदा मियोय 10 सिरे पाउ लोइजरे।